National Leprosy Eradication Program (NLEP), National Health Mission and HM Manipur National Langtuna, Directorate of Health Services Manipur staff sing amadi Indian Medical Association (IMA) ki Doctors on Pedals ka punna khosanmaduna Sparsh Leprosy Awareness Campaign 2025 ki saruk ama oina cycle rally chatkhre. Together let us raise an awareness, dispel misconception and ensure that no one affected by leprosy is left behind. Haiba hiramda Lampilda Leba Medical Directorate Complex tagi lamthakeba cycle rally adu Uripok Canteen tamna laklaba matung Kangla Western Gate tamna thauduna Chingmairong Khongnang ani karak tagi Manipur Legislative Assembly mamang fauduna laklaga IMA Complex fauduna Lampil Sanakaithilda panthungpham oiki. Hariba cycle rally aduga marilinina State Leprosy Officer Dr. Salam Bochana haikibada leprosy hariba anaba makhal asi Mycobacterium lepra hariba bacteria makhal asina thohanbani amadi hariba anaba makhal asina laungnaganba laina amasu natte haibasi mipung khudingmakna khanghanba loinana leprosy laina asi muthatnabagi pandamda kumja English 2013 tagi hauduna chahi khudingi January 13 dagi hauraga February 18 fauba India sin thungna pangthokliba Sparsh Leprosy Awareness Campaign gi saruk ama oina ngasigi rally asi sinbani. Leprosy hariba anaba makhal asi mamang matamda layingba ngamlamdrabasu haujikti machal suna semba multi drug therapy hariba hidak makhal asi World Health Organization amadi India lengak anina lemna phanghanduna treatment chatharagani haike mahakna makha taraduna miyamna leprosy naba mi amabu tathi tawoi tawbidana loinabiba amadi anaba makhal asi nganna khanghaurabadi deformative oigadabadagi ngakthokpa ngamba maramna anaba asibu losinduna thamba tawdana basu phongdokhi. Zero stigma and discrimination aduga zero deformity and the city panam se phangba ngam na ba khoi myam punna hona ba ma mathau ta ni khamse anga na ku ni sa ka san ba se khoi hojik phok se leprosy ji ikai na ga sum ai di hongoi na ga stigma to be sum lotion na lei ba sima adum tawri aduna ko na mayam da fil tawjin ning se ma pan thok pi ra u lotion bi bagi mahutta mantam chana khangdo hosi treatment tawsi angang da nasai haijabuduni angang da leire ha ga di community du da ahan soidana leiram doini hidden noiba arod lot pa aduna angang asi mapalam chathok na tri ka su yam chat pa na tri dana ko aduna angang dal narak pa se koina keno si kitang kena makata na koi pulama chanjin mina ba machang mai virus ti na te ko ai di leprosy se bacteria makalam na tohon bani Mycobacterium leprae haba bacteria makal sina adun ngasi changkhaga heta hayeng to gudab dinate sahi taruk tare changbe sahi kun su changbe magi keno incubation period ai adu changre na loi na dong nate mi chamada mi mawdra manga di adum anam se matom na naktok se